Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Mukhyamantri Yumnang Premchand singna ngasi Grihamantri Amit Shah ga unakre Grihamantri na Manipur miyamgi aningba apamba soidanamakli tungangani haibagi thajaba pirakre Rims Hospital Imphal gi anoba casualty block ngasi hangdokre Security Force na rise sigi tongan tongaba mafam singdagi yamlaba kujukulai amadi laloba sing phagatle Manipur hayeng humpu matoi suba chaklang khongchat Hunger Marches Day gi thoram pangthoknaba sem saba loire amasung Indian Medical Association na laibak asda influenza A H1N1 gi case hengalaliba asi miyamna mikup na homsingna lainaba hairi Mukhyamantri Yumnang Premchand singna ngasi Grihamantri Amit Shah ga unakre Nai Delhi da laiba Grihamantri gi yumda unaba aduda Kendra Sarkar na Manipur miyamgi aningba apamba soidanamaki tungangani haibagi thajaba Mukhyamantri da pirakle hairi Social media da thagapa warol amada Mukhyamantri na hai Manipur gi matang da Grihamantri ga wafam kaya khanaki Senapati da Medical College sanaba urep uyung tambinaba baton tobada Grihamantri na yabaga loinana October gi ahanba chayol da rises da laktuna sakothorangi project sing yengsingani Raijigi Mantri Mandal na handakta Senapati Jila da anoba Medical College ama hangnaba warep laukrabani Mukhyamantri na Raija sigi oiba wafam sing pukhakiba adu Grihamantri na munna tabiki amadi National Highway to Imphal Dimapur lambida Imphal digi Guwahati tamna sakadaba bus service hogdokiba adubu Grihamantri na thagatpa phongdorki hari Amaramda Mukhyamantri Yumnang Premchand singna Kendra gi Minority Affairs amasung Parliamentary Affairs Mantri Kiren Rijiju gasu unaki unaba aduda luchingba anina Manipur gi oiba wafam kya khanaki hari Unaba aduda Shri Premchand Raija sigi minority jati singi yaifanaba amadi chawkhatnabagi damak thabak sing paikhatpinaba Kendra gi mantri asida taksingki masigi mathakta Minority Affairs Mantraloina sakothorangi project sing pibinabasu haijaki mathang sahida pangthoklaba yai haina panariba Manipur Vidhan Sabha gi mikhal gi matangdasu luchingba anina wafam kya khanaki hari Shri Rijijuna Manipur miyamgi dama pangbayaba mateng pangani haibagi thajaba Mukhyamantri da piraki hari Inkumja lising ani kuntreta mikok thigadoriba asiga mari lenana Churachandpur jila gi oina ahanba tangke house listing operation gi training loisin kre numit umni chathaba enumerator amasung supervisor singi marirak suba batch gi oina training program adu SDO office Churachandpur da pangthoki Thoramadu Deputy Commissioner cum Principal Census Officer Krishna Kumar gi miyang makhada pangthoki bani training aduda data collection amasung data pisin na bagidamak ISLO mobile application karamna sizinagani amadi district census book karamna sembadagi haibasing takpi tambiki house listing amasung housing census ki tabak September amadigi haugani aduga population enumeration phase 2 na mathang chahi February digi haugani Rims Hospital Imphal gi anoba casualty block ngasi hangdokre anoba casualty block asi hanagi ariba OPD block aduda sengbatpani Thaurang asina Rims Hospital da emergency amasung casualty service ena mapangal kangkhat anabani anoba casualty block adu Rims ki director Professor G Sunil Kumar Sharma na hangdokkibani anoba casualty block asina Rims Hospital da emergency servicing matam chana miyam da phanganduna haksel gi lamda hena kudongchaba piba ngamlagani hari National Highway to Imphal Dimapur lambida passenger puba gari sing makhatana chatli ngasi mangani chanba numitachu passenger puba gari 18 chakki Guwahati tamna sakhiba gari sing aduda punna passenger chani humphunipan tongki gari sing adugi manungda bus manga winger manga amadi saka mari panba gari mapan yauri akanba sexual thoranga loinana gari sing adu ngasi ayuk pung 10 khare helakpa aduaida Imphal thadokibani Interstate Taxi Association ki Joint Secretary License Boni Lal na hai sarkar na lambi asida gari chathok chasin tawnaba laukhalagba thorang asi thaganingai ni matam kuina lambi asida gari chatpa yarudraba matung anoba sarkar asina laukhalagba khongthang asi achumba mayon amani gari adu tongkiba passenger amagi matungina Guwahati tamna aeroplane da chatnaba honabada lupa lising nipan hena ticket bhara piramba adu haujikti bus da sumnatagi lupa lising amana yawba ngamba asida yamna nungaiba phoi Paugi Maraktana break ama.
Miyamda Khanganjaba Regional Institute of Medical Sciences RIMS Imphal Ningthaukaaba Khudingi Nungthil Pung Anidagi Ahum Makai Fauba Rare Disease and Genetics OPD Famba Hauzare Jinda Soiba Leibadagi Horakpa Laina Sing Pokpadagi Shoirakpa Mapung Marai Farakpada Thintaba Natraga Imung Manungi Shuronda Launaba Laina Sing Lei Haina Chingnaba Singbu Khangdokpa Gyan Taminaba Amadi Taufam Thokpa Thauram Singgidamak Miyamda Lakpinaba Khanganjari Makhataba Kupamarol Gidamak Rare Disease and Genetics OPD Second Floor New OPD Block RIMS Imphal Lakpinaba Ningsingjari Tabiriba Pawasi Akasbani Imphal Degini Mga suba Assam Rifles na fakiba UK NA gi sana masabu major ni haijaba mioi ama Churachandpur Police Station da sinarak le hari Manipur Police ki paw matungina Sahenjang Kuldegi mioi asidegi 9mm Beretta pistol ama 9mm pistol gi kapayari ba nongoi maru mga amasung magazine ama phangle Akagnaba paw gi matungina kuntra humdoi suba Assam Rifles amasung Imphal West Police Commando na Kongpal Singabam lekai gi akoibada thi humbagi thabak chathabada ngasi sorepagi mioi ama mahaki yumdegi fare hari Atopa thokdok amada Lamsang Police Station gi manung chanba phayeng apun lok turel mayada akagnaba paw matungina thi humbagi thabak chathabada yamlaba kuju kholaising phagatle Phagalaba khulaising adugi manungda magazine yawba CMG ama magazine yawba semdoklaba 303 rifle ama magazine yawba pistol taret single barrel nongoi manga double barrel nongoi ama hand grenade ani phangle Kuntrahum Dusiba Assam Rifles amasung Imphal West Police Commando na Imphal East Jilagi Brahmapur Aribam Laikai degi ngasi KCP PWG gi mioi ama masagi yumdegi fare hari Nifutaruk suba Assam Rifles amasung Thawal Police na Langathel degi RPF PL gi mioi amasu faki Amaromda Moirang Police amasung Bisnupur Police Commando na Miam degi sel khaibani haiba KCP PWG gi mioi ama ngarang fare hari Churachandpur Jilagi Maubong Kulmayagi Nepali Basti Manaktagi Security Force na yamlaba khujukulaising phagaki kulaising adugi manungda MP09 ama single barrel nongoi ama functional rocket ama pompi ama kapa yariba maru nipan landmine ani mortar bomb ani detonator mari semdoklaba mine ama phagatle Manipur hayeng humpumatoi suba changlang khongchat hunger marches degi thoram pangthoknaba sem saba loire all Manipur students Union MSU na sinduna thauram asi Imphal West ki thamai bandal laiba MSU headquarter da pangthokani ayuk angan bada miamna singa macha da laiba students martyrdom da complex da firal singkhatuna hogdokani laikhidraba mahiroi singi mafamda laikalaba matung pisum singa macha degi DMU campus laiba MSU headquarters phawa miamgi oiba khongchat ama chakani tungda mafam aduda miamgi apunba mifam ama pangthokani National Integration Cultural Exchange amadi Youth Integration the Yumpham Oiduna Satharakpa Asta Lakshmi Darshan Youth Exchange Program Lisingani Kuntaruk Kuntaret Ngasi Loisankre Youth Exchange Program asi National Institute of Technology NIT Manipur na Yumbu Oiduna Northeastern Council Silong amadi Department of Northeastern Region Donor gi miang makhada tha sigi tang tara maridigi hogduna Raija sigi tongan tonga mafam singda pangthoktuna lakpani District Child Protection Unit Tengnopal amasung District Legal Services Sandel gi miang makhada Southeastern Rural Development Society Kangsem Village na sinduna Child Protection amasung Mental Health ki matangda nomugiba miambu bhaptan bagi thoroma Weaker Section Development Council Kangsing gi training hall da pangthokre thorom du da mental health amadi child marriage ki matangda akhangai singna wangang ki Divisional Forest Officer Sandel na sinduna Forest and Environment haiba hiramda nongmagyoba miyambu bhap tahanbigi thorom ama Kaksing Jilagi Sora Khulda pangthokre thorom adu uchara chamarom thaki thorom adu wangang bada DFO Chandel N Mulnal mitei na hai sahi asigi July gi ahan bachayul da pangthokiba ban mahotsav palanda Raija sigi jila tara tarukta ek per ma ke naam 3.0 gi makhada uchara lak tara manga mai pakna thakre Association of MSAP Alumni Manipur amasung Urban Society Trust Imphal na Raijagi Central Forest Division ga khusam naduna ngasi koirengai maiba khulda leiba Urban Society Farm House amadi masigi akoiba maphamsingda uchara chanirom thakre hairi Kaksing Bidhan Sabha Kendra gi manung chamba Kaksing Wairi Kamala Parengdagi Khongnang Mari Phangba Phawbagi lambi asi athuba matamda semjin binaba United Club Organization Kaksing na appeal tori Pawgi mifam amada organization asigi joint secretary na hai lambi paring asida maruiba educational institution leiba maramna mahiroi sing chathok sin tawbada aduki matik khudong chadre
District Hospital Tamenglongda Super Speciality Block Sengaliba asina maram oidina ana layeng chathariba miyam da chawna khudong chadaba mayokna le haina Duigailong Youth Club amasung Duigailong Namjuang Pui Phuam Tamenglongna hairi hospital asi taba lambi asisu phatabana miyam da chawna khudong chadaba mayokna le hiramasigi matangda loop ani asina Chief Medical Officer Tamenglongda memorandum ama pisanduna athuba matamda thabak paikhat pinaba takchin kre paugi maraktana break amamu Hema, thauba, kadai chatloino. Thabagama chalubane, itaimabu SIR gi claim file tawbikrabo. O tawkhre, makha kaidorkani haibadudi khangdri. Claim file tawkraba matungda Electoral Registration Officer haibadi ERO na claim khudimak amata sidaba leitana lokhalaga yengani taima. Oh, aduro claims and objection disposal period harise. Ado ERO na kokhalakani harisibu idm ki jaibo. Mani taima, kari matu ki ningai leite de taima. Makhoina kokhalaglavadi darka tai haba document khudimak puraga chatpi gadabane. Moina itaima gi claim ado yamna serious oina lauri Yaro na tarasu wa malekhai tabangam dradi kamai toba. Karigumba lekhai tabangam drabasu atai upai leiri. District Election Officer haibadi DC natragana Chief Electoral Officer Manipur dasu appeal tawbagi khutongchaba adumak leiri. Ado itaiba atopa samonaba khangdaba yaurongsu helpline number 1950 da phone tawbiraga adum hangbiba yare. Yam nungaire nanga thengna ne aina samamnaramba mayamse loin hekokpire. Manipuri goina final electoral roll si September ki tang 3 ta phong lagani. Paujen jariba Chief Electoral Officer Manipur. Akasbani Imphal gi pau tabiri. Indian Medical Association IMA na leibak asida influenza A H1N1 gi case hengalaliba asi miyamna mikup nahum singna lainaba khangalakli. IMA na hai layong asi pangkan kandaba amadi masa mathanda pharakpa yaba laina oibna miyamna mipainingai leite. IMA na hai lok laihogi layonggumna thengnarabadi miyamna antibiotic sizinarbiroidamani maramdi H1N1 asi viral infection ni maramaduna antibiotic na virus asi hatpa ngamde IMA na hai miyamna yariba makai anaba asi phanabani haiduna azithromycin amoxicillin clavulanet cefixin haiba antibiotic sing asi yariba makai sizinaroidabani karigumba antibiotic sage hairabasu doctor singi pautak matungina chagadabani IMA na hai H1N1 na narabasing arum hoba ningtham chanba kangku khuba khanau naba masal naba amadi choktabagi layong sing thengnagani masigi mathakta kokchikpa naton mahi chenba natraga phunba oningba amadi khong mahi hambagi thong sing thengnagani Association asin hai miyamna yariba makai sapon amadi ising natraga sanitizer sizinaduna kutsa ningthina hamdokkadabani masigi mathakta lok khuba natraga hakthi khanba matamda yariba makai chin natraga naton khumjingadabani khwaidagi phabadi mask sizinagadabani Lagliba chayol ama asida khabar ki mafam kyada nong chubagi chang hengalakani haina India Met Bibak na hairi Bibak asin hai Sikkim yauna awang nongpok Rajya Singh Sub Himalayan West Bengal Bihar Orissa Jharkhand Madhya Pradesh amadi nongpok thongba Uttar Pradesh ki mafam kyada lagliba numinini asida nong kana chugani India Meteorological Department Imphal Center ki pau matungina hayeng Tamenglong Senapati Kangpokpi amasung Chandel gi mafam kyada akhak arauga loinana nong chugani Ferjol Churachandpur Chandel None Jiribang gi mafam kyada irai numit phauba nong kana chugani haujik sanabagi pau Khetri Mayum Premchand degi Anishubha Mr. Northeast India Bodybuilding and Physics Championship Lising Ani Kuntarukta Saruk Jagadaba Singh Trial Selection Ama Tha Asui Kuntrada Panthok Lagani. All Manipur Bodybuilders Association Ambana Sinuna Kumul Lampak Ministry Malayba Office Asada Trial Selection Asi Panthokani Hari Championship Asi Nagalani Kohimada Mathang Thagitara Mathoidagi Trahumdoi Fawa Panthokani. Kaksing District Yogasna Sports Association Asinduna Anisuba Kaksing District Yogasna Championship Chahi Asigi November da Panthok Lagani Nupa Nupigi Tungan Group Nipan Thokna Championship Asi Kaksing Chumnang Lekai Community Hall da Panthokani Haide. Imphal West District Chess Association Asinduna Ahanba Under 17 Open Namade Girls Chess Championship Lisingani Kuntaruk Tha Asigi Kunma Pandagi Kuntra Fawa Panthok Lagani. Imphal West District ki oiba championship asi Uripo Khosnam Lekai da leiba The Chess Academy da pangthokani. District Football Association DFA Moirangna Sinduna Taruk Suba Kaisham Babu Singh Memorial Super Division District Football League amasung Manga Suba Film Irabat Singh Memorial First Division District Football League Mathang Thagi Kuntaretagi pangthok lagani hairi.
Rajesh. Thagachari Premchand, Aruebada, Marueba Pau, Mukhയമantri Yumnang Khemchan Sinangasi Grihamantri Amit Shaga Unakre, Grihamantri na Manipur Miyangi Aningba Apamba Soidana Maki Tungangani Habigi Tajaba Pirakle. Rims Hospital Imphal Anoba Casualty Block Ngasi Hangdokre, Security Force and Rises Tongan Tongaba Mapam Singdagi Yamlaba Kujuk Kulai Sing Amadi Lalawa Sing Pare. Manipura hayang humpumato suba chaklang khongchat hunger marches degi thoram pangtok na basem sabad loire amasung Indian Medical Association na laibak asta influenza A H1N1 gi case hengalali ba asi miyam na mikup na humsing na laina ba haidi Paulo Jare.